ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯤꯜ ꯋꯥꯔꯤꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯨꯒꯤ ꯃꯤꯇ꯭ꯔꯪ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯨ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯁꯦ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯕꯛ ꯃꯥꯒꯤ ꯃꯍꯩ ꯍꯥꯏꯔꯒꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯈꯔ ꯈꯔ ꯇꯥꯟꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯁꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ, ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯅꯨꯕ ꯑꯗꯣ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯃꯒ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯛ ꯌꯦꯠꯇ ꯐꯝꯍꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯣ ꯂꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯨꯗ "ꯏꯄꯨ, ꯉꯁꯤꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯕꯗ ꯃꯄꯨꯅ "ꯑꯣ, ꯏꯁꯨ ꯑꯅꯤꯕꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯅꯤꯡꯕꯔꯅꯦ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ "ꯍꯣꯏ ꯏꯄꯨ, ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤ ꯌꯥꯝ ꯇꯥꯅꯤꯡꯉꯤ." "ꯑꯣ, ꯂꯤꯊꯣꯛꯁꯤ ꯉꯥꯏꯗꯅ꯫ ꯑꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯂꯤꯌꯨꯔꯥ, ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯒꯤ ꯋꯥꯔꯤ ꯂꯤꯌꯨꯔꯥ, ꯅꯠꯇ꯭ꯔꯒꯅ ꯁꯟꯁꯦ ꯅꯍꯥ ꯀꯩꯅ ꯆꯥꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯌꯨꯔꯥ? ꯀꯔꯤ ꯂꯤꯌꯨꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ "ꯑꯗꯨꯗꯤ ꯂꯣꯏꯅ ꯇꯥꯈ꯭ꯔꯤ ꯏꯄꯨ, ꯀꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯄꯨꯅ "ꯑꯣ, ꯀꯩꯒꯤ ꯋꯥꯔꯤ? ꯐꯔꯦ, ꯑꯗꯨꯗꯤ ꯀꯩꯒꯤ ꯋꯥꯔꯤ ꯂꯤꯔꯒꯦꯀꯣ." ꯑꯁꯨꯝꯅ ꯃꯄꯨ ꯑꯗꯨꯅ ꯇꯞꯇꯥꯒꯤ ꯋꯥꯔꯤꯕꯨ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯀꯩꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯞꯇꯥꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯤꯔꯛꯄ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ "ꯏꯄꯨ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯀꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕꯅꯣ, ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯄꯨꯅ "ꯅꯈꯣꯏꯕꯨ ꯀꯩꯁꯤ ꯎꯅꯤꯡꯕꯔꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ ꯏꯄꯨ, ꯑꯩꯈꯣꯏ ꯀꯩ ꯎꯅꯤꯡꯉꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯃꯄꯨꯅ "ꯅꯈꯣꯏꯅꯕꯨ ꯀꯩ ꯎꯅꯤꯡꯂꯕꯗꯤ ꯏꯄꯨꯅ ꯎꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯅꯈꯣꯏꯅ ꯈꯪꯗꯨꯅ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯀꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯕꯗꯤꯅꯦ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯀꯩ ꯎꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯀꯩ ꯎꯍꯟꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯍꯧꯒꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯣ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯞ ꯑꯅꯤꯃꯨꯛ ꯁꯥꯡꯕ ꯆꯩ ꯑꯗꯣ ꯄꯨꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯐꯨꯡꯒꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯒ "ꯁꯦ, ꯃꯁꯤꯒꯤ ꯆꯩ ꯑꯁꯤꯗ ꯅꯍꯥꯛꯅꯅꯦ ꯀꯩ ꯑꯃ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯀꯩ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ "ꯑꯗꯨꯗꯤ ꯏꯄꯨ, ꯍꯧꯖꯤꯛ ꯍꯥꯏꯔꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯩ ꯑꯃ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯩ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯍꯥꯏꯔꯨꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯐꯨꯡꯒꯥ ꯂꯩꯔꯨ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯃꯅꯤꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯩꯒꯤ ꯃꯩꯔꯤꯛꯁꯤꯡ ꯑꯗꯨꯅ ꯀꯩ ꯑꯃꯕꯨ ꯁꯦꯝꯃꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯀꯩ ꯑꯗꯨꯅ ꯆꯦꯟ ꯆꯣꯡꯕꯒꯤ ꯃꯥꯒꯤ ꯁꯛꯇꯝꯁꯤꯡ ꯑꯃꯗꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯕ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯀꯩ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ "ꯎꯄꯨ, ꯀꯩꯁꯤ ꯌꯥꯝꯅ ꯇꯣꯡꯅꯤꯡꯉꯤ, ꯀꯩꯁꯤ ꯇꯣꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯑꯗꯨꯗꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯔꯒ ꯑꯍꯜ ꯑꯗꯨꯅ "ꯑꯦꯔꯥ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯏꯁꯨꯉꯩꯅꯕꯨ ꯀꯩ ꯇꯣꯡꯅꯤꯡꯂꯕꯗꯤ ꯏꯄꯨ ꯄꯨꯊꯣꯛꯀꯦꯁꯦ꯫ ꯀꯩꯗꯨ ꯁ꯭ꯋꯥꯏꯗ ꯊꯣꯛꯎ ꯍꯥꯏꯌꯨꯅꯦ ꯏꯕꯨꯡꯉꯣ."
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯏꯄꯨ ꯍꯥꯏꯗꯨꯅ ꯆꯩ ꯃꯇꯣꯜ ꯑꯗꯨꯗ ꯀꯩ ꯑꯁꯦꯡꯕ ꯑꯃ ꯁ꯭ꯋꯥꯏꯗ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯩꯖꯥꯎ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯀꯤꯕꯅꯕꯨ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯉꯁꯥꯏ ꯀꯤꯔꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥ ꯁꯦ ꯀꯔꯤꯕꯗ ꯇꯧꯗ꯭ꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯣ ꯅꯥꯗꯨꯅ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯑꯗꯨꯕꯨ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯃꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯨ ꯑꯅꯤꯕꯨ ꯊꯥꯡꯒꯠꯄꯤꯔꯤ ꯑꯗꯨꯒ ꯀꯩ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯍꯜꯂꯤ ꯀꯩ ꯑꯗꯨ ꯇꯣꯡꯂꯒ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯇꯣꯡꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯃꯨꯛ ꯄꯣꯊꯥꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯁꯨ ꯑꯅꯤ ꯑꯗꯨꯕꯨ ꯊꯥꯡꯊꯕꯤꯔꯦ ꯑꯗꯨꯒ ꯀꯩ ꯑꯗꯨꯁꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯁꯨ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯨ ꯅꯨꯄꯥ ꯑꯃꯒ ꯃꯁꯨ ꯅꯨꯄꯤ ꯑꯃꯒ ꯂꯩꯈꯤꯕꯗꯨꯗꯤ ꯃꯁꯨ ꯑꯅꯤꯗꯨꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯤ꯫ ꯃꯈꯣꯏ ꯀꯩ ꯑꯗꯨ ꯇꯣꯡꯗꯨꯅ ꯎꯃꯪꯗ ꯀꯣꯏꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯐꯖ ꯐꯖꯔꯕ सा ꯉꯥ उचेक ओयासिंग मयाम अमा लई हाय मदो येंगलुसिरा हायदुना मचिन मनाव वा तानै मतम अदुदा मबुंग अदुना याय कोइरुसि कई तोंबा हायबसे याम नुंगाय कई तोंगलगा कोइरुसि हायदुना मपुगी लुखुमदा लैरिबा कईबु पुथोकनबा ngamba मैजिक की चैयदो मखोय अनि न चंगतुना तुमिन हुरालुरी मदुगी मतुंग मचिन मनाव अनि ना असुम लाक्लगा चिंगी चिंखोंग अमदा चै अदुगी मतेंगना कई अमा थो हायदुना कईदो थौखल्ले मदुगी मतुंग कई अदुना मचिन मनाव अनि अदुदा नखोयना करी पामबनो हायदुना हंगलकपदा मचिन मनाव अनिना अखोय उमंग मनुंगदा कोइबा पामी अदुना अखोयबु उमंग मनुंगदा पुरो हायदुना कई अदुगी मथक्ता तोंगले मोदगिदी कई अदुना ngarang ngarang ngangduna umang adugi manungda koina sum chatli machin manaw ani do kai mathak aduda tonglaga asum koina lakpada harau nungaibana loiri umang adugi manungda palamba haura hauraba mullaba uhai kaya cha chaduna asum lakle makoina asum laka matamda phajaraba pat amasu leiramle pat ado urubada machin manawna पाट असी मपानदा फमदुना इसिंग सु यामना खरांगी इसिंग थक्की सि हायदुना मचिन मनाव अनिदो कुमथरकली असुमना मखोयना पाट अदुदा इसिंग थक्के हायदुना तरुबा मतमददी पाट अदुगी मनुंगदा लेरंबा चावरबा गंभीर अमना मखोय मचिन मनाव अनिदो चिक्के हायदुना खंगचोंग चोंखलई अदुमना गंभीर अदुना खंगचोंग चोंखलकपा अदुदा मचिन मनाव अनि अदो खंगप्रे खंगदुना मफम मरुदगी प्रुंग प्रुंग चेंथोरई असुमना चेंथोरकपा अदुदा ngasaina kai adudi khangduna mafam marang khangduna chenkhri kai aduna chenkhravada machin manaw ani adusu khudup thaduna mafam marang khangduna pangchen de chenari gambir aduna budi machin manaw ani do sokpadi ngamhautri मखोयना लैरिबा जगा आसी कदाय वाइदनो हाइबदुसु मखोयना खंगबा नत्रि मदुगी मतुंग नुपा अदुना हाइबदी मसु नुपा अहल अदुना महन पारिबा चै अदुना कयदो अबकसु थौलो हाइदुना हंजन हंजन हाइरुबदा याबा कौबा लैत्रि अहानबगी कयदो मांग्रिबा फावबदी थोरक्लरोय मरम अदुना करी तौसिगे हाइदुना मचिन मनाव अनिदो वखल खतबा हरक्ले असुमना मखोय मचिन मनाव अनिदो कई अदुबु थीरिबनि हायदुना असुम असुम लाक्ले मचिन मनाव अनिना उमंग अदुगी मनुंगदा क्वैचत चतुना कई अदुबु थीरिबनि हायदुना असुम थीरकपदा फंगबा कौबा लैतबदगी मखोय अनिदो किसलकलदुना कप्पा हरक्ले नुमिचु तपना तपना तारक्ले मसिगी मतुंग सोमदना कमदौरी मसु अनिना नुमिदांग वरम मोरबा फावबदा ngasai ayuktagi thokraga hamjinlaktaba sida pakhatladuna imung manung loinamak angang ani adubu thiri ahal adunasu masu ani do kadaida laikhraba chano haiduna
ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯍꯅꯨꯕ ꯑꯗꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯦꯖꯤꯛꯀꯤ ꯆꯩ ꯑꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ, ꯃꯗꯣ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯖꯤꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯃꯦꯖꯤꯛꯀꯤ ꯆꯩ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ "ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯀ ꯊꯤꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯀꯗꯕꯁꯨ ꯂꯝꯕꯤ ꯈꯪꯗꯕꯅ ꯂꯝꯕꯤ ꯉꯥꯎꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯀꯞꯂꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤꯕ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ, ꯈꯪꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯀꯩ ꯑꯗꯨꯅꯤ ꯈꯜꯂꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯃꯤꯅꯝ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯥꯝꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯀꯩ ꯑꯗꯨꯅꯁꯨ ꯎꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯎꯈꯤꯕ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯤꯕꯗꯣ ꯀꯩ ꯑꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯥꯅꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯌꯥꯡꯅꯗꯤ ꯆꯦꯜꯂꯨꯔꯒꯅꯤ, ꯑꯗꯨꯅ ꯀꯩ ꯑꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯣ ꯆꯥꯒꯗꯕꯒꯤ ꯐꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯩ ꯑꯗꯨꯗ ꯃꯈꯨꯠ ꯂꯨꯅꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ "ꯑꯣ ꯐꯔꯦ, ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯥꯏꯀꯣꯜ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ "ꯐꯔꯦ, ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯆꯥꯕꯤꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯍꯪ ꯑꯍꯨꯝ ꯍꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯍꯨꯝ ꯄꯥꯎꯈꯨꯝ ꯑꯍꯨꯝ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ, ꯈꯪꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯩ ꯑꯗꯨꯁꯨ ꯑꯩꯅ ꯊꯤꯕꯤꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯍꯣꯏ, ꯍꯪꯕꯤꯔꯣ, ꯀꯔꯤ ꯋꯥꯍꯪꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ "ꯁꯦ ꯃꯨꯟꯅ ꯇꯥꯎ, ꯆꯥꯎꯔꯕ ꯉꯝꯂꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯆꯤꯡꯆꯦꯞ ꯑꯃꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯔꯕ ꯁꯒꯣꯜ ꯂꯥꯕ ꯑꯃ ꯆꯤꯡꯒꯤ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯒꯤ ꯆꯤꯡꯈꯥꯔꯣꯝꯗꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯅꯣꯏ ꯄꯦꯜꯂꯕ ꯁꯒꯣꯜ ꯑꯃ ꯃꯍꯥꯛꯁꯨ ꯆꯤꯡꯒꯤ ꯆꯤꯡꯈꯥꯔꯣꯝꯗꯒꯤ ꯆꯤꯡꯊꯛ ꯌꯧꯅꯅꯕ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯁꯒꯣꯜ ꯂꯥꯕ ꯑꯗꯨꯒ ꯃꯈꯥꯗꯒꯤ ꯆꯦꯟꯈꯠꯂꯛꯂꯤꯕ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯀꯣꯛꯅ ꯊꯣꯡꯖꯤꯟꯅꯔꯦꯗꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯕ ꯁꯒꯣꯜꯒꯤ ꯃꯆꯤ ꯇꯦꯛꯀꯅꯤ? ꯂꯥꯕꯗꯨꯒꯤ ꯇꯦꯛꯀꯗ꯭ꯔꯥ, ꯑꯃꯣꯝꯗꯨꯒꯤ ꯇꯦꯛꯀꯗ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ "ꯑꯗꯨꯗꯤ ꯑꯃꯠꯇ ꯇꯦꯛꯂꯣꯏ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯍꯧꯅ ꯅꯣꯛꯂꯒ "ꯍꯥ ꯍꯥ ꯍꯥ, ꯀꯔꯤ ꯃꯔꯝꯒꯤ ꯇꯦꯛꯂꯣꯏꯗꯧꯔꯤꯕ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯁꯒꯣꯜ ꯍꯥꯏꯕ ꯖꯤꯕꯁꯤꯗꯤ ꯃꯆꯤꯁꯨ ꯌꯥꯎꯗꯅ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ "ꯍꯦ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯋꯥꯍꯪ ꯑꯅꯤ ꯋꯥꯠꯂꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣ, ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯐꯩꯗꯨꯅ ꯊꯝꯕ ꯃꯥꯎꯕꯤ ꯋꯥ ꯑꯃꯗ ꯎꯆꯤ ꯑꯃꯅ ꯂꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯗꯤ ꯎꯆꯤ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯇꯥꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯎꯆꯤꯗꯣ ꯀꯔꯝꯅ ꯀꯥꯔꯛꯀꯅꯤ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫
ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯎꯆꯤ ꯑꯗꯣ ꯏꯔꯣꯏꯔꯒ ꯀꯥꯔꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯑꯗꯨꯛ ꯄꯪꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯏꯔꯣꯏꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯎꯅꯥ ꯋꯥꯅꯥ ꯑꯃꯗ ꯇꯥꯎꯔꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯔꯤ ꯋꯥꯔꯤ ꯍꯥꯄꯨ ꯍꯅꯥꯏ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯝꯂꯒ ꯀꯥꯔꯛꯄꯁꯨ ꯌꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯗꯨꯗꯤ ꯃꯍꯥꯛ ꯆꯣꯠꯂꯒ ꯀꯥꯔꯛꯂꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯪ ꯍꯪꯉꯒꯦ ꯅꯍꯥꯛ ꯈꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯦꯡꯕ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯝꯃꯣ ꯍꯥꯏꯌꯨ ꯃꯁꯥꯒꯤ ꯃꯃꯤꯡꯕꯨ ꯁꯣꯜꯂꯒ ꯀꯧꯔꯒ ꯆꯠꯄ ꯀꯔꯤ ꯖꯤꯕꯅꯣ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯗꯨꯗꯤ ꯀ꯭ꯋꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀ꯭ꯋꯥꯛ ꯍꯥꯏꯕ ꯖꯤꯕꯁꯤ ꯃꯥꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯍꯥꯏꯗꯨꯅ ꯄꯥꯏꯖꯔꯤꯕꯗꯨꯗꯤ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯣ ꯍꯥ 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 ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯩ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯀꯩ ꯑꯗꯨꯁꯨ ꯑꯩꯅ ꯊꯤꯕꯤꯔꯒꯦ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤ ꯑꯁꯤꯁꯨ ꯆꯥꯕꯤꯔꯔꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯇꯣꯡꯈꯠꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯀꯩ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯩ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯩ ꯑꯗꯣ ꯀꯨꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯀꯩ ꯑꯗꯨꯅ ꯍꯩ ꯏꯇꯥꯎ ꯅꯪꯕꯨ ꯁꯣꯝꯗ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯒ ꯇꯨꯝꯂꯤꯕ ꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯄꯨꯕꯤꯔꯣ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯐꯝ ꯈꯪꯗꯦ ꯅꯈꯣꯏꯕꯨ ꯊꯤꯜꯂꯣ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯒ ꯑꯩꯒ ꯎꯅꯈꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯊꯤꯟꯕꯤꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯊꯦꯡꯅꯔꯛꯈꯤꯕ ꯃꯆꯟꯅꯨꯄꯤꯕꯨ ꯆꯥꯒꯦ ꯇꯧꯕ ꯎꯃꯪ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯀꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯀꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯅ ꯄꯨꯊꯣꯛꯈꯤꯕ ꯀꯩ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯄꯨꯗ ꯀꯩ ꯑꯗꯨꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯍꯩꯁ ꯀꯩ ꯑꯁꯤꯗꯤ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦꯅ ꯆꯤꯡꯈꯣꯡꯂꯣꯝꯗ ꯐꯩ ꯄꯔꯞ ꯆꯠꯇꯕ ꯌꯥꯗꯦ ꯑꯃꯨꯛ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯡꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯍꯜ ꯑꯗꯣ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛꯁꯨ ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯑꯗꯨꯁꯨ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯄꯨ ꯑꯗꯨꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯀꯩꯔꯦꯜ ꯑꯗꯨꯁꯨ ꯃꯁꯨ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯨꯒ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯑꯅꯤꯅ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯈꯟꯖꯩ ꯑꯉꯥꯡꯗ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯃꯍꯩ ꯑꯁꯦ ꯇꯥꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯊꯕꯛ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯟꯒꯗꯧꯔꯤꯕꯅꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯗ ꯑꯩꯅ ꯀꯔꯥꯏ ꯍꯦꯟꯖꯟꯕ ꯃꯍꯩ ꯄꯤꯁꯜꯂꯨꯕꯅ ꯃꯈꯣꯏꯒꯤ ꯃꯥꯡꯖꯕ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯁꯨ ꯑꯅꯤꯗꯣ ꯄꯝꯗꯨꯅ ꯃꯄꯨ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯂꯤ ꯌꯨꯝ ꯌꯧꯔꯕꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯕꯗ ꯃꯄꯨ ꯑꯗꯨꯅ ꯇꯣ ꯑꯗꯨꯅꯤ ꯂꯧꯁꯤꯡꯕꯨ ꯁꯤꯡꯂꯕꯗꯤ ꯅꯈꯣꯏ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯂꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ
ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯩꯀꯣ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯀꯅꯥꯃꯠꯇꯅ ꯈꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯖꯤꯟꯈ꯭ꯔꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯗꯨꯅ ꯃꯌꯨꯝꯗ ꯃꯃꯥꯒ ꯃꯄꯥꯍꯣꯏꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫